ख्वाई पुनपु तारामनो उक्सरी ngasi phongba uyalam pau pause dagi khumjin jaba maroi pau sing miyam da pijeri sambit patra amasung ajit gosari amuk lakli BJP MPF NPP MLA singa mathang mathang unakhre modi gi khongchat kini haiba natana leibak semba gi di chek mo laudri huji makha ta pau pijeri tha sigi tara humdoi da Prime Minister Narendra Modi na pungkhar gi khongchat Manipur da sodana laklagani haibadagi mahaki khongchat asigi damak state BJP unit amadi governor na lusing liba lengang na pakadang liba thorang sing yengsin baga lona na mathau taba thabak thoram sing pangthok na bagi damak lakpani hairaga sungasi Imphal da thunglakhiba BJP gi North East ki coordinator Sambit Patra amasung party asigi Manipur gi in charge Ajit Gopsare na BJP gi khakta natana mamangi laingakta chatmin naramba NPF amasung saugat lamba NPP gi MLA singasu unaduna mifam pangthokre hairi UNC na larolite ki posai sing tingbagi khongjang chathari Chief Secretary na amuk hanna UNC ga wari sarna ba khangan khre wari sanagadra sanaroidra haibagi warep ngasi lawgadawri Manipur amasung Myanmar ga lona bangam khai paring da satna lamba free movement regime FMR lawthokhiba amasung Manipur ga mapal leibak asiga tainari bangam khai paring da sambal kharakpa bu yaning da phongdok tuna United Naga Council UNC na lusing naga phurukki lupsingna FMR amuk hanna chanan gadabani amasung border fencing tawba yaroi haibagi demand tawraduna akan ba khongjang sing Sangsilakpadagi Home Ministry na kauduna UNC na lusing naga phurukki CSO singi mute singa unaduna mifam pangthokpada yasinaba puruktabadagi Chatharagli naga tabam bafam singda larol iteki pochai sing puthok pusin tauba thingbi khongjang makha chathari Keno gi harmon kempu samukonda honglaknaba thaurangi mayokta maring singna yaningda ba phungdoragli Selepta lerkhiba kuki National Organization KNO harmon kempu tha sigi Marida su sangdon khiba UPF amasung KNO gi mu singa Home Ministry gi official singa Delhi da khuyepena khiba yana cheda Selepta gi samukonda hongdok hannaba wareb law khiba amasung mathau taba thabak sing paikhatnaba honarakpada Maring Frontier Organization singna akanba mongda yaningdaba phongdorakli ngasi Maring Frontier Organization thokpa zero lamada karigumba KNO gi harmon kemasi Selepta gi samukonda hongdok halaklabadi state asigi border district singda leiriba phurup singi marakta amuhanna nungsinadaba thodok sing tholaknabagi masak oigani haina phongdokhi Narendra Modi gi Manipur Kangleipak khongchat boycott tawre korko Modi lakadaba numit ki ayupung amadagi mahangna iramdam sida leiriba phawba korkomna boycott tawbuga loina Manipur Kangleipak ta total shutdown lawthokle tha sigi tara humdoida Manipur da lakani haiduna kanba thaurang sing lokhalakliba Prime Minister Narendra Modi gi Manipur Kangleipak khongchat korkomna boycott tawre haina lawlop singi apunba lop oriba korkom gi publicity committee na thorpa serolamana khangalakli Serona Sinahai tha sigi tara humdoida loi mapu India gi Prime Minister Narendra Modi na Manipur Kangleipak ta lakani hariba khongchat asi lamdam sida ing tappa chakhatpa purukna banati Maki thausil amasung proxy war na kanglup masen nungsinahanda duna kang khongcha arba lamdam asibu hena phibam sohanduna makhoigi loilam mara chethanaba maro leiba khongchatni maram maduna Modi na lakadaba numida siga yupunga madagi mahangna inamda masida leiriba matam phawba korkomna boycott tawbaga loina Manipur Kangleipak pumba total shutdown lawthokle athingba sinana layeng maihau langpok ising amasung asi anagi thabak thoram singdi konsiloi hairi Manipur da thoklibi irang sina maram moduna suicide tawbagi chang hengalakli Dr. Chambo Gonmai Malemgi oina sahi khudingi miyoi lakh tareti suicide na maram oiraga punsi mangli India gi oina miyoi lakh amada chada tarani thoida sumik mari da gi changda suicide tawi Nation gi oina yengarubadana Manipuri suicide ki chang yamna nemli adubu Manipur da tholiba conflict violence na state sida suicide tawbagi chang mamang chahi singdagi hengalakli
सुसाइटी की मतम चाना ngathonaba aikoi punna hona minasi haina manipur lenga ki directorate of health services की director Dr. Sambor Gomaina phongdokhre manipur ki saktam kaina bo honar pada umangi saruk singsu chauna yauri lorembam nganbi manipur ki saktam kaina bo honar pada umangi saruk singsu chauna yauri india gi phiba nungda chankibadagi manipuri singsi ingau ngau bodona tawre haina punba manipur kanba imalup amkil gi president lorembam nganbi na phongdorakli wafam masing asi leing khol kanna mafam sigi khunja singna changsil khongjang sida lamdam sida leiriba lup tara tare na punsilaga changsin ki bawakat khongjang asida saruk ya ablak pada paumi singda phongdokhiban mahana makhata na haikibada matam amada leing khol gi mafam si leprosi amadi tb laina naraba miyoi singna lerambani adubu hojekti ahaiba doctor kaya thorokpa amadi afaba makal gi hida langtha kaya puthokpadagi tapna tapna phagalaktuna miyamna kinariba laina asi muthatpa ngamlaklabani matam kaya gi mamangdagi laina singa sina sunare haiduna khanglakpaga loinena intolaga thambibadagi mafam asida khunda laita aduna leirekhibani kumja lising macamapan nifu gi adwaida manipurna india da tindringai gi mafam sida khunda aduna laklaba yelomi singbu khulsidagi tanthokna bohona labadi landam sigi miyana tumina leiroi matam du da palamba laingak MLA minister amadi official singna lamgi allotment ti pidana pangnai da leihan bagi thawong si manipurna india gi phibanunda chanbadagi ingau ngau bodona tawre horak pham kawbadagi pungon ona duna sen khakta charaga hingani haina khanba migi masing yam khalakpadagi ngasi lei inkhonda awaba taribani haiki haingang assembly constituency dagi yanglen mangina PUCL की मथक्ता लीगल एक्शन लखोट पियो हाइदुन गवर्नर द वाकट खरे ममांग थादा न्यू दिल्ली द बेस तोबा पीपल्स यूनियन फॉर सिविल लिबर्टीज PUCL कौबा बॉडी यामन मणिपुर द मे अहुम लिसिंग अनि कुनगो हुमदोय दगी हौरखिबा तमथिरबा लालसी की मतंग द ऑन द ओन गोइंग एथनिक कॉम्प्लेक्स इन मणिपुर हाइन मिंथोनबा पुन लमाई चात्रु कमर फुद्रागा मरी पानबा रिपोर्ट अमा समजिन साजिंदुना अरानबद युमफम ओरगा पुथोरई हाइबा वाफम फोंदोक्लदुना इम्फाल ईस्ट डिस्ट्रिक्ट की हाइंगांग असेंबली कॉन्स्टिट्यूएंसी की लोआंग संबम मयाय लेकाय द लेबा यांगलेम मंगी कौबा मियोय अमन गवर्नर द आइबा सेरोन पिसिंदुना बॉडी असगी प्रेसिडेंट अमसुंग जनरल सेक्रेटरी की मथक्ता लौकफम थोकपा लोगी थबकसिंग लौखटपियु हाइजखरे हाइरे चीफ जस्टिस न मणिपुर डिस्ट्रिक्ट कोर्ट कॉम्प्लेक्स पुनमक्त मेडिकल डिस्पेंसरी सिंह हांगदोखरे मणिपुर की जुडिशियल इंस्टीट्यूट सिंगदसु अना लाइंगी खुदोंचाबा फंगनदुना मसा मऊ फन लेनबगी पांदमदा पुआरी गो हेरगतबा थौरम अमदा हाई कोर्ट ऑफ मणिपुर की चीफ जस्टिस के सुमो शेखर नंगासी मणिपुर की डिस्ट्रिक्ट कोर्ट कॉम्प्लेक्स पुनमक्ता मेडिकल डिस्पेंसरी यूनिट सिंग अमुक्तदा पुनः हांगदोखरे मपुंग ओइबा थौरम रिपोर्ट लेबा चेरा कोर्ट कॉम्प्लेक्स पांथोकी थौरम असिदा हाई कोर्ट असिगी जस्टिस ए बिमोल जस्टिस ए गुनेश्वर अमसुंग रजिस्ट्रार जनरल ओजेस मुतुमना सरुक याकी हाइरे हौखिबा पुंग कुमरी की मनुंग डेंगी अनोबा पॉजिटिव केस 38 थेंगनरे हौखिबा पुंग कुमरी की मनुंग डेंगी की अनोबा पॉजिटिव केस 38 थेंगनरे हाइना हेल्थ सर्विस तगी फंगबा रिपोर्ट अमना हाइरे अनोबा केस 38 असगी मनुंग इम्फाल वेस्ट ता कुनगनी थोय इम्फाल ईस्ट अहुम थौबाल द अमा कक्सिंग डिस्ट्रिक्ट अमा बिष्णुपुर द डिस्ट्रिक्ट अहुम अमसुंग तमेलोंग डिस्ट्रिक्ट अमा थेंगनबनि हारि अनोबा केसिंग असि थारगा हुजिक फावदा मणिपुर द थेंगनबा डेंगी की पॉजिटिव केस 454 सुरे केसिंग असि की मनुंग द इम्फाल वेस्ट चात्रुक का कुंथ्रागा मापन थेंगनदुना ख्वाइदगी केस मसिंग यामना थेंगनबा डिस्ट्रिक्ट ओइरी इम्फाल ईस्ट न केस चामगा सुबना मरी थेंगनदुना अनि सुबदा लेरी हौजिक फावदा डिस्ट्रिक्ट सिंग द थेंगनबा लाइना असि पॉजिटिव केस सिंगी मसिंगना सेनापति डिस्ट्रिक्ट 13 उखुल डिस्ट्रिक्ट 10 कामजोंग निपान चुचामपुर डिस्ट्रिक्ट अमा कांपोपी डिस्ट्रिक्ट अमा नोनेदा अमनी अदुमोना मंगसी फावदा फेरजोल अमसुंग जिरीबाम डिस्ट्रिक्ट दि लाइना असि पॉजिटिव केस अमता थेंगनद्री हाइरी कुकीने थुगाखिबा दाम सिमजिल्लु मणिपुर द थोलिबा इरांग असिना मरम ओरगा तेरा खोंसांगबिगी ngai dai dam da lomi singchang ba yadana leramba du Bishnupur district ki
Deputy Commissioner Puja Elangban mamang thagi tara da longmi singa loinana dam asida chatuna yingsilaba matungda lofam singda ising phanganaba honarki adubu kuki singa dam asigi ising ngak liba mafam sing thugai kibana maram oraga lofam singda ising phandabagi awaba mayoknari hairi dam asi senjinduna longmi singna thengnari ba ising phandabagi awaba kohanbiu haina moirang kendra punba longmi sinmi amasung nupi luki cherola mana phongdoragli dam asi mitai pangal isilinau singda senanaba tera khongsang bigi longmi singa khanaba leire masida laingangna security ki section thorang lokhatpiu hairi MU da World Suicide Prevention Day pangthokre Manipur University ki psychological ngapigani psychology department sinduna changing the narrative on suicide haiba thimda World Suicide Prevention Day lisingani kunga mangagi thoram pangthokre thoram sigamari leinana university asigi department singda psychology department gi mahiroi amadi oja singna you are not alone you are hard suicide does not in the pain is just pass in on to someone else. Your life is worth living for. Youth matter. Your life matters. Hyper benasing paiduna suicide tagi ngakthuk naba campaign singsu sataki hari. Nepal Army na prohibitory order sing lauk thopagalone na leibak sin bathuna curfew gi athingba makhata na thamjinkhre Nepal da tholi batangdu leita dabagi phibam masi mayong na Nepal Army na national security ki thabak thoram sing paisin khibagalone na ngasi pung manga phauba prohibitory order chanan khibagalone na leibak sin bathuna curfew gi athingba hayeng ayuk pung 6 phauba sangdokre laingang na social media athingba thamkhibagi mayokta jen na changchilakiba khongjangda miyoi tara mapal laikhidabaga loinena kayana aso apan nangkhrbani hari jen hanagi chief justice Susila Karkibu interim leader ohenba pamri hanagi chief justice Susila Karkibu jen na leiba adugi interim lengaki lusingba ohenba pamri leibak sinba thungna video conferencing gi kuthangda pangthokiba mifam amada nahalising mangagi Mathakta Susila Karkibu leiba adugi interim leader ohenba pamri Nepal gi ahan manupi chief justice okibi Susila si India gi Banaras Hindu University da maimasing tamlakkibi sing thaningai oirabi chief justice ama oiramata natana senja thumja gi mayokta sauna leptana lakhiba miyoi amani mahangna chief justice oiringai da senja thumja da chenaba minister kayabu kasum sangda thamnabagi yathang pirangki masagi chai humdragani thoi surbe Susila Karki Kumja Lisingani Tara Tukta Matamduki President Vidya Devi Bandhari na Leba Adugi Chief Justice Oina Wasak Lauram Kibani Hari Polengi Airport ta Napigani Polengi Air Space ta Paisal Kiba Russiagi drone sing Kapkhaidu Namang ta Hankre Polengi Air Space ta Paisal Kiba Russiagi drone Ahum Kapkhaidu na Mahankre Haina Polengi Prime Minister Donald Tusk na Phungdokre France Pakistan na khongjang changsin kre khongjang loi chani phakre France ki parliament na prime minister Francois Bayrou bu mafam dagi lokthokiba amasung plan budget kakthakibagi mayok ta leibak sin batung na leibak ki mayok ta khongjang changsin kibaga loinena police na khongjang loi chani rom phajin kre hai EU na India amasung China ki mathakta chama tarif thamgadabani Donald Trump Russia ki president Vladimir Putin na presat pi na bagi lalongi khongthang ama oina US President Donald Trump na European Union da China amasung India da chama tarif thamna taksin khre hai